Social media amasung newspaper singdagi maruoiba i-pausing miyamgi mafamda thamjari. Ukrul Phaiko boundary da Monjang village awungsiada juntaga UNLF ka tanthokre. Police station amadi military camp sing mai thadokre. Kamjong district ki Burma boundary da KNAB Kuki army singna khudum chanduna border guard tawri haina Kuki refugee singa sina hairi. Kuki khulai paiba terrorist ama Selmet hospital da laikanabangam kukiland ywkhre hairi. Zelda laiba kuki ama Manipur lengak na layanggadabani haina Supreme Court na khangankre. Hojik Manipur Central Jail da under trial prisoner oina lairiba kuki proof ki miyoi ama state asida thokriba irang asina maram oiraga jail gi mapanda medical examination gi damakta puthokpa yadre haiduna nungnangba wafam phongdokhibagi matung ina justice ani gi bench ta sathakhiba hearing gi matung ina athuba matamda Guwahati Medical College ta puduna layengnaba Supreme Court na pauktak pikre. Prisoner ki medical reports adu July 15 phawbagi manungda court pikhalakpaga loinana maduda changba senpham pumba state na puthokadabani hairi. School suti July 3 phawba sangthakre. Ising isaw gi phibam phatabana maram oiraga school singi suti laukthokhiba adu makhatana July 3 phawba sangdokle haina Director of Education S Manipur L Nandakumar na thadorakpa cherol amana khangalakli. Yangang pokpi thamna pokpi sana sabi sabungko khunaugi ima ivel singna nomagi sintha leptuna kukina leptuna nomai kapselapagi mayokta yangang pokpi kaithelda ngasi wakat mifam jathakre hairi. Arambai Tengol gi Lusingpurel Korongan Bakhuman gi update kamaina iraibak ifrup kangani tungkoiba solution karina oigani haibaromda inba changsinba phai adomda khanasi khaibung hunaraga laibana karimta kanaroi. Robin Mangang Khwaraponggi page dagi lokhacharaga Maitai lining chatpa singbu Maitai Gauriya Kangbuna thina karemnari amuk jap manana Kangbu amana Gauriya bu thina chairi nakhoi sinaro yeknaba maithiba pidoise loisilakpada ngasi nungthil phongba paunil khol pauche dagi lokhacharaga miyamgi mafamda thamjari Kuki khulai paiba sing jiri turel gi imaida hi tongduna jiri bam tamna chngsilkhre haibagi thajaba leire Sahi asigi mamang thagi tang tarukta kuki khulai paiba singna Sobam Sarat Kumar koba myoi ama masagi farm da thabak suduna leiringai phaduna pukhraba matung mihathina hatkiba amasung numit adudagi makha tarakpa oina jiribamgi borobeka subdivision gi tongan ba mafam singda kuki khulai paiba singna boma madi nomai kapsinduna Yum kai kaya mai thakibagi thogdo kaya thokraba matung hojik phawba jiribamda ingtappa hanjindana leiringai cherak asida jiribamda kuki khulai paiba miyoi kaya changsilakle haibasi chumgadoribra chingnaba wafam lakli mamang thadasu kuki khulai paiba kaya jiribam tamna changsinkhre haiba intelligence ki report phangbadagi North East Frontier Railway gi maikaidagi section tharang lokhatnaba mari leinaba singda khangan khiba laikre madugi matungda numit kharani gi mamangda jiribamga tainariba Frezol district tagi kuki khulai paiba miyoi khara jiri turelda hi lansilaktuna jiribam tamna janglakre haiba paw amasu lairi paw asina makha tarduna hai kuki khulai paiba singadu jiri turel gi isingi imai wangkhalaklabasu hi da tonglaga jiribam tamna lansilakibani hairi amaromda jiribamda pamdaba thodok sing thoktanaba security force na akan ba section tharang lokhatlibani adum oinamak barak circle gi tongan ba mafam singdagi khunja kaya yumda leiba ngamdaduna hojik lanjenaраktuna jiribam gi tongan ba mafam singda hangdiba relief camp singda leinari bani Chedagasida Sobam Sarat Kumar Mihat Kamari Lenana Sem Kiba Jesina Manipur Lengak na pi kiba thajabadu thabak oina pangthorak tabagi mayokta tongan ba mafam singda hojik leptana wakat khongjang jangsin baga loinana mihat aduda chenaba miyoi sing phaduna logi oiba chairak piu haina khongjang jangsin duna leiribani